Aramai News Guwahati da Maithailon gi pau tabariba singbu ihan hanbamukta da Chingangbam Sujitrani na khurumjari hojing asigi samlappa mariba pau sing lobirase ngase Assam gi CM Himanta Biswa Sarma lengaki mangarak suboina phamkiba cabinet mifamna mariba warep kya lawkhre madugi manungda Assam da hojik forensic laboratory amakhak leiriba sigi mathakta anoba forensic laboratory mari amagaso hapchilagani Assam Medical College and Hospital, Dibrugarh, Silchar Medical College and Hospital, Silchar, Tezpur Medical College and Hospital, Tezpur, amadi Bongaigaon Civil Hospital da hariba forensic laboratory mari asi linkhalagani. Social Welfare Department na ICDS scheme gi makhada mahiroi singda afaba chinjak pinanabagi damak FCI dagi hakthengna cheng lawragani. Chahi amada SNP scheme gi damak mathau taribasi cheng metric ton lising marfutarani. Asumna FCI dagi direct cheng lawrabadi marakta thikadar singda sel hena pibagi mathau tararoi hairi. Nakal Amaromda ngasigi cabinet mipamasina Madhav Dev University Narayanpur, Bhata Dev University Bozali Patsala, Birangana University Golaghat, Ravindranath Tagore University Hozai, Amadi Cultural University Majuli Linkhatnabagi cabinet na yaba pikibaga loinana chaliba chahi asidagi mahiroising mingchanba hauragane. Handak chahi gi SSLC High Madrasa amadi Higher Secondary Parikya sing pangthoktabagi warep lagliba jun gi tang tarani panda laununabagi ngasi phamkiba cabinet mifamna warep lawkhre. Numid asida Education Department amadi tongan ba stakeholders singa phaminaraba matung aroiba warep numid asimaktada lawragani. Tawbagidi State Cabinet na Health Department na pirakpa recommendation matungina parikya pangthoktanabagi recommend tawki. Chahi tarani pandagina nipugi manungda laiba miyoi sing COVID nabagi chang asi chada tarani. Guwahati natana atai district ayambada COVID ki phibam mayek sengna phagalakpa natri. Assam da board examination thagadoriba si mahiroi lak nipan mukne. Phibam asida mama mapa sing tharaga tongan ba examination center singda miyoi lak kunmuk pungadori masige ayaba health department na piba oithokloi. Maramaduna Health Department na board ki examination singasi pangthoktanaba recommend tawrakhibane. Ama mabu oizarabaso lagliba jungi tang nipan irai nimitade masigi matangda tangdangba firep ama soidana khangbangamlagani. Mathaga Assam gi Golaghat district ki Sarupadhar gi manung chana B sector da laiba ONGC gi drilling site ahum Nagaland lengak na haukiba jungi tang amadagi thingsinkhre. Supreme Court case laina ngam khagi Nagaland thangba saruktadi sengot sagat pagi thabak leptana chathari adubu Assam lomdadi lengak na sem sabagi thabak amatta chathadaduna lairakli. Naga lengak na aiba cherol tharakpatagi Assam lomda lairiba ONGC gi drilling site ahum gi thabak lepataki. COVID laichat thengnanabagi pandamda Manipur gi CM N Birenna Autonomous District Council tarukta ambulance tara ahanba tangka kioina ngasi khusinakre. Imphal lomdagi amadi atopa mafam singdagi Moreda changlakpa miyoi sing COVID positive oide haibagi certificate paidrabadi Moreda changba ngasidagi hauna thingba thamkiba danatana Myanmar gi miyoi singsu Moreda changba yararoi haire. Board of Secondary Education Manipur amadi Council of Higher Secondary Education Manipur na lawba class 10 amadi 12 ke handak chahi gi parikya sing pangthoklaroi haina State Education Minister S Rajen ngasi lawthokre. Class 10 amadi 12 ki mahiroi sing asigi promotion pinanabagi damak mark karamna pigadage haibagi matangda thorang yatnanabasu miyoi 13 na saba committee ama state lengakna ngasi semkhre. Hojik paliba Manipur gi lengak asina lomi ichilinau sing amadi miyam gi khanduna lobuk ki damak akhanaba thorang khara miyam mangda thabagoina athuba matam gi manungda paikhatpiyu natrabadi tungda aikhoi chinjak watpagi awaba kaya mayok narakpa yai haina Southeast Asia Cultural Organization SICO na lengakta aiba chirol thaduna haizakhre. Haukiba jungi tang tarada Imphal gi Kangjabi lerakta laiba chahi tara khakta suribi nupi macha amabu Delhi dagi Rupesh Singh kauba nan Manipuri amana nupi oibigi kai khumnaba manghankiba thodok amadi nubida simaktada Moreda masagi chahi nipan khakta suribi nupi macha amagi ikai khumnaba manghankibagi thodok animak UCM na hakchina lawbaga loinana kanna pendaba phongdorakli mara leiba sing ain gi oiba matik chaba cherak pinanabasu wakalakli. Ngasi Kangleipak Students Association KSA gi Jiribam Office ta Task Force ki convener Atom Rajib na COVID kamari lina na face mask sanitizer amadi vaccine
कापनचिंबा लोइदना चाना थक्नबगी पोटलमसिंग येंथोक्तुना लेबाकी वारप मतम असिदा अंगंब मतेंग पांगदुना लाखले अमदी मखा तानसु मतेंग पांगखिगनी हाइना पाउमिसिंगदा फोंदोरखि मिजोरम की ख्वाइदगी चावबा मदी ख्वाइदगी मपांगल कनबा महैरोइलो मिजो जिरलाई पोल MZP ना ngasi BSNL Airtel amadi Jio gi mute singa unaduna afaba network pibinaba taksinkhre maroina online examination gi matam asida network mapung phana phangba mafam sing thiduna mahairoi singna koichet chatpasi laibak thibani maramaduna mobile signal tower upgrade tobinaba service provider sing asiga unaduna ngasi mahairoi lup asina kanna taksinki Tripura Tribal Areas Autonomous District Council na Kok Borokpu State asigi official loan amani haibisi miyam da khanghanabagi pandamda hairiba yelho loan Kok Borok ta iba application khudimak council asigi manung chana laiba office khudimakta chatna hannaba yathang pikre haukiba megi tang kumapan da thokiba notification matungina inglisingamaga chamapan humbudramapan gi January 18 dagi hauna Kok Borokpu Tripura gi official loan oina chatna hannaba lauthoki Tipragi Chief Amadi Ningtho Konungi Mazaibungo Pradip Manikya Dev Barmana Lenga ki Thorang Asibu Taramna Okibagaloina Ahan Bakongtang Oina Council Bhavanasi Kok Borok the Igadavani Madugi Makataba Adumak Matang Matang Lakcharagani Hairaki Nagaland ki Manung Channa Dimapur gi Naharbari the Laiba Chengi Mill Kam Retain Lukan Amada Plastic ki Cheng Yoli Haiba Video Ama Miyoi amakhakna social media da thagalakpadagi state asigi food and supplies ki official sing Dimapur police amadi Chumau ke Dima district ki authority na khudakta mafam adu da chatuna godown asida thihumba chathaki cheng asi naharbari asida laiba warehouse amadagi purakpani su hairi lenga ki miyoi singna plastic ki cheng ni haiba cheng adugi sample changyeng gi damak lokhatkre Meghalaya ki East Jaintia Hills ki Sutngada laiba koila khoni manungda chaptuna laikhraba simi mangagi manungdagi amagi hakchang ngasi rescue team na puthorakhre haujiksu NDRF amadi Indian Navy gi diver singna atelem horiba simi singi likhun phangnanaba lepa leitana operation asi changsili panba yai simi sing asi haukiba megi tang kunthra dagi koila khoni asi gi manungda chaptuna leirakhibani haukiba pung kunmari asida India da Lak Taramapan ga lising kuntra hena COVID test tawbada miyoi lising humpuni thoi ga chani kunmari positive oiba thengnaki lising ani ga chonga nipuni thoi na COVID namara moiduna laikide amade lak amaga lising taret henbana naba faraduna discharge tawki India gi recovery rate asi chada marfudara manga dasmik nipan sinone amadi hogiba pung kunmari asida wanopugi state singi manungda hojik phawbada ngasigi oina COVID positive oibagi report lakraba state singi manungda Meghalaya da Chamriga Marfudaramanga Mizoram da Chaniga Humpunipan Nagaland da Chamaga Taramathoi Manipur da Chatret ka Yankhaini thoi amadi Assam da Lising ahum ga chahum marfutarukne amadi Assam da COVID namara moiduna hokiba pung kunmari sida miyoi kunthra taruk Manipur da tara Nagaland da ani Mizoram da ama amadi Meghalaya da nipan laikitabagi report lakle National Technical Advisory Group on Immunization NTAGI gi Chairman Dr. N.K. Arora na Covishield dose anigi marakta hana lairamba matamdagi sangdokhaliba se scientific evidence da yumfam oiraga loba warep asida NTAGI member khudimang nasu yaki hairi Adenovector vaccine gi behavior gi matang da piriba scientific maram sing asigi matungina hana chayol mari dagina chayol taruk fawba lairambadagi chayol tarani thoi dagina tara taruk fawba sangdok halakhibani haina mahakna sandokna panki covid amadi masigi vaccine kapagi khongjang asi hojiksu yamnamak dynamic oiba phiromda lairibani karigumba vaccine kapadagi phanglakpa data sing aduna khena haliba matam asi telsel hannaba hairaklabasu Madugi kanaba amadi atay hiram kyada yenglaga warep hongdok hongjin tawgani su hairi Bharat Biotech Private Limited na India da saba COVID ki vaccine Covaxin asi ningthina purify tawrabani masida yauriba sing asi inactive virus component khaktani pokputangari ba sanaw machagi serum vaccine asi sabada sinai haina social media da sirakhiba maral kayagi matangda Sengdokladuna Hyderabad base of a vaccine saba company asina wafamasi hairakibani
पोकपत ngairiba sanau machagi serum habadi ESC cellsingi growth hengathanabagi viral vaccine sing sabada siznai adubu hariba serum ase SARS-CoV-2 virus covaxin gi final formulation da siznade harakli panba yai covaxin sabada पोकपत ngairiba sanau macha singi e serum yawi haina congress na handakta claim torokiba si covaxin da singnarakpani amadi kangluki rang sagatnaba honarakpagi thongni haina su BJP na hairakli Tokyo Olympic Games ki damak lebaga sina anoba chana pathap kaya ngasi lauthorakre ngasi thadorakhiba rule book ki matungina summer Tokyo Olympics amadi Paralympics ta saruk yagadoriba mapan lebak tagi lakpa athlete singna karigumba covid laichat sandokpa thingnanabagi pandamda thamliba chana pathap singasi ngaktaba thoklabadi Japan dagi tanthokani Olympic ta yahalloi hairi asida sunadana chana pathap ngaktaba athlete singdasu makhal kayagi penalty pigani hairi hariba chana pathap singasi lagliba July gi tang amadagi chanaba horagani Asia Cup Soccer Qualifier da India amadi Afghanistan anigi marakta ngarang sanakhiba match ta goal amam da draw oikrabagi matung India Cup asigi ahumsuba amadi final round da changkhre Tokyo Olympics ki damak qualify oiba amadi performance phajabagi damak Assam gi boxer Lovelina Borgohai gi mingda lupa lakh 8 ki check ama Assam gi CM Himanta Biswa Sarma na mahaki apokpada khusinakre Haukiba pung kunmari asida Bihar da Braza taba amadi nongkan na chubadagi miyoi 19 gi mapunsi mangki bagaloina nipana asogapan nangkre Nagaland da lockdown lagliba jungi tang kuntra fawba sangdok hankre India da ahan boina green fungus ki case Madhya Pradesh ta phangkre COVID narubadagi phagalak pa miyoi amada green fungus na naba thengnakhibani asumna black fungus white fungus yellow fungus ki matung green fungus asina khwaidigi anoba makhal gi fungal infection oiri yumda tongana leibagi khutong chaba leitaba covid anaba ama fawba home isolation da thamnaba Assam lengakna warep lawkhre Health and Family Welfare Ministry na COVID vaccine kap na bagi damak hana mangjongna na online registration tobagi tangai fadaba thamlamba adu lokthokre Jahi 19 amadi mathaki miyoi singna anakpa vaccination center singda chatuna mafam aduda khudakta registration tobaga loinana vaccine kappa yaragani Guwahati High Court na yamna maroiba wayal ama piraduna health insurance leiba COVID anaba sing private hospital singda layingba yabagi ayaba pikre Assam da ahan boina IPS officer amana home secretary oiragani DIG oina thabak toriba ingisingani marigi IPS Diganta Bora home secretary gi thaudang puragani Chennai gi manakta leiba sayok sang amada nongsha amum ama covid naduna laikhidre Kolkata police na actor dagi politician on khraba Mithun Chakravarti gi mathakta head speech kamari lenana wahang pahang tawkhre amadi Ronaldo na press meet amada Coca-Cola Coke bottle ani inthoklaga site thamkibadagi company asina $1 billion mari mangjaba takre ngasi goina dia rambai news Guwahati da maitilongi pau sandok chaba matang installation jabaga loinana tabiriba singbu amkaso hanna khurumjari